Chahi Kuningi United Manipuri Muslim Women Development Organization na pangtokna lakpa nupila ng sing numit handag chahi gi oinasu Manipur Press Club ki Thangsing Hall da masak naiba miyoy kaya na mitunglen oijuna pangtokre thawram aduga mari lenna program adugi President Lorena UMMWDO ki President su Oribi Anwari Nurjahal amasung amukok ki President SM Jalal na observation asigi maramda tungan ba wafam kaya su paumi singa unabada thamlakre pangal ima singna aduki matik sauna matamda taga misingdagi matamda na yung pangal population dagi pangal ima sing yamna mating lene yamna sang tatana atopa community singa samhar kanda Manipur major community oiba maite ima singdagi sang tataba masinga share tawami mi kuntha manga taruk si ko tigat pata phangjai aduga asita natana atopa su pau phapi bi e ko ima iben yawga ni haina aduna asigul laba pangal ima singna lawang mi berol ilam dang kita makta tawami ba thabak singa se asing ngasigi khunai ngasigi pangal nubi singda su masigi mamni se hanna tahan ba ba si ai ko mathau tai tongan ba sa ke aki ima singna lokhiba tamaduda lokhiba thudang ado badu ai mirona nokona na mixing dinraga ngasi maki Manipur da I tariba Manipur thoiba nuaitaba somba thoboksin asida akai apunba Manipur khunai magi loina punna himinaba adumba irai pak magi adumba wakhallonda akai anauba wakhallonga loina na anauba thaunaga loina anauba adumba mindset amada akai mayam nokona na punchana na bagi khongjang haurasi haiba adumba apelsin yamda thamjage loina na 1939 da haukiba nupila na da saruk yakiba laukiba ima sing ado Manipur lengakna sakhangagani haiba adumba commitment hana mamangda leikrabani mathau taba document sing United Manipuri Muslim Women's Development Organization na thorang tawduna Manipur ki Chief Minister da kai kunajari Chief Minister da ko pisan jawal leikrabani aduna hojik phawba basigi akoi chapchaba dugumba lengaki maikaidagi notification amu phawba laktabase basi Manipur laida khasitang akoi ningba kaiba khitang nuaitaba amu waina thoi